ngasi koigi nuai ta ba haitare paumi ne solakpa se aduki matik nuai te micham praja su yam soi bani hujik se yamna hujik sana sabi thamna popi to jaga da hujik attack se mathang chathar ingarang na handagi aduda akoi paumi ma su hujik sniper na palaga koi kabi yamna thongna le ba impact tv gi reporter ni id adum aina su masa personally khangjai mayamna youth oiba yamna leibak ki khanba mayamda paujel piningba achumba paujel piningba reporter amani si hujik mayamda information pining bai damak chat reporter ma su hujik sokpa haurakle aduna kayam kuina khangi doina koi se chahi yam phajale tha phajale phana phajale adu hujik pokda koina main agenda se koina divert tongna basum political ke ruling or opposition or koina divert tongna basum tawle reba haibadi issue ma lapar issue ma divert tongna ba issue ma lapar issue ma divert tongna ba akoi ki main agenda or base enemy se kanano akoina pami post kain akoina pami post karino manipur kan ba hana lauraga manipur kan gadam nate akoina manipur kan first da akoi ki mapadai changjale ba terrorist sing kuki terrorist sing se hana eradicate tokhiba su da leiba su sign tongna riba se si lothokpa abrogate tokpa NRC chana han 1951 gi matung NRC chana han ba yumda lanjena rak leiba sing se mayumda hanjalan ba yellow mi sing chap chap right pangba sida hana focus tawra kanda akoi agenda amda pulak lawina ragadi hagadaba natabida akoi gi amagi agenda am puthorok pada su ama hek akoi na dhana chatpa adai mapan da kenom issue ma tawre manipur da suk mai cha inga sida adra focus tawge di leitraga mapan gi issue ma thok matam da koi manipur dhana chatla pagumba si yam nuai taba agenda ma thok pasina akoi gi agenda amda focus tawba ngamdre ba agenda amda focus tawba ngamdra banina kari no pami bese rally amagi political party amagi rally am chalakani political party amagi rally am chalakani pami se karino haibase unite oi bangam drabne punjan bangam drabnina confuse sat pasu mayam su leramgani haitare aduna forces mayam lakhre manipur da paramilitary forces mayam lakhre central forces mayam lakhre hauji po sol tawba ngamde haisina di sarkar se difang tawre haibani ngamdre haibani aduda ngamdri ngai sida muksu political games hana ba kangu mu thole ibni do haidi phamje paihona ba kumain tawraga phamje paihona ba hona sige haibagi koi kumain punjal la kanda thabak se oina ba hona sige terrorist sing se kuki terrorist sing se kumain eradicate tawna ba akoi punjal la ga hona min se khanda ba mamkhai ai kumain akoi chance la horaga akoi power paihona ba kumain tahu sige khan ba group am chu thole ibni do aduna si mo mayam se loi tok thoga amakha agenda on the focus tawraga how to eradicate how to neutralize akoi gi eradicate kuki terrorist sing se kumain muthat na ba am ta tawsige makoi jams mayam changa iba jams mayam se kumaina jams mayam se antibiotic thara kanda kumaina bacteria se muthat na ba tawsige haibase sida first focus to honinge haijaninge